Friday for Future campaign gi manung sanna malem pumbada September gi tarik 10 dagi hawraga 19 phawba pangthokadoriba Global Week for Future asida iramda masigi oinasu Youth Forum for Protection of Human Rights amadi mahaka chatminariba nahasingi organization singa sinduna saruk yagadori Global Week for Future asigi ahanba numit September gi tarik 10 Friday numit ayuk ki pung 10 ga makhaida thangmai banda leiba thor ground dagi nahasingi oiba khungchat ama lambian masanglen kunung mamang phawba chacharaga nahasingi oiba khananainaba gi mifam ama lambian masanglen kunung mamangda pangthok sakadori hairiba thoram asida iramda masigi nahasing mahairoi sing saruk yabiduna isa isa gaiba phongdok ni mawakhalon phongdok biduna saruk yabi maramdi hongliba ayinga sagi khallasina tungi future leraktragadi haiduna sahi taraga taru khaktamak suribi Greta Thunbergna Sujit Parliament mamangda Friday khudingi school kawa leftuna chatharakpa khongjangbu UN amadi malemgi miyamna support tonaragli maramasina iramda masigi naha ekhoi thoktuna nasigi lenga gasida kari tahonsige kari haisige ekhoina kari tawsige haiba khananabagi tanja lominasi mayam kawbiganu September ki tarik 10 Friday numit ayuki pung 10 ga makhai thau ground da miyambu ngaijaramge saruk yaminasi thagachar